इमागी चखुमना खुरुमजरी फ्रेंड ngasidi aikoina kurti ama kaksiko kurti je umbrella kurti ni ado yam laina kakaduribani ado phi ji june aigi je hana sijanaraga yam sijanagi dabida thamgiba ko aigi chuni ni phi je thaba ado hojikanda di sumba chuni je inadre dana ado langthokhi dawbagi sarukta ko sumaina kurti hoina tu thoksi phi je adomgi print natraga mayek tugi matung ina marak mayung oiba yagado yengaga tawbiro ko aigi sidi khoigi marak to ina mayung je oidoine bako aduna aina phi je marak tani aina thupjaraga thami base ko phi je mathak makha onthoga 4 layer da thupaga thamjare naptuga hafe chanana ko aduga aina hanagi umbrella gi mawong je aina turaga thamgiba kurti ni ko si je chap chana sumaina mayai da tangkhai dani aina thupi base asi thopaga kurti tugadriba phi dui mathakta thamjare makhada thamliba phi jigi open oiba side adomda tijiju open oigadabani ko aduga ngaksamomdana close oiba side to oigadabani aduga mathaki kurti je thamba matamda sega je sumaina chingthara thambiganu ko chingkhalaga thambiyo magi normal oina lairiba mawong tu da thambiyo aduga khoi sega gi silai gi mapa sida ko maga ma thambiro aduga nakan gi sida ko khoigi finando yauraga finangi matai sida adum thambiyo ko khoigi tuba matamda phi je extra thamidana ko inchi ama makhai gi chang adugi chang hentorakpagi duda adum mark se thambiro aduga mathaki lengban je asiji khoina fold tawbada lairiba chang tudagi inchi makhai ma chang je mathakta hentoga lawbiyu ko haibadi masina ekhoi taiba matamda yawgidoine ba inchi makhai do aduga ngaksam jeju ko lairiba chang je asidagi inchi makhai ma hentoga mark to thambiyu ko ado yengbiyo aina tuba matamda aigi khoigi side ki se asije khoigi chest tagina waist pau se asije sabel legibani ado chapchana sabel adum phange ko khoigi arm hole gi makha sidagi ni ko aduga amu khoigi arm hole jina aina masiju sabel thamgibani ado chapchana sabel adum phange ko aduga amu ekhoina waist ki tairiba line je asidagi makha sida ju mark se lawni ado aina mark se lawa matam hanagi kurti sidagi khara henna chaungna lawjai kaigino haibada aina umbrella se kitang kharaga henna phandokna bagi ko kharaga henna size to kitang chaungna lawjabani aduga isagi size ti adum body gi size ti adum laini ado kurti je masida straight oina tubi gi hai taraga di ko ngasagi waist ki 7 dudagi makha sida 8 amaga kumdhabiredana aduga mark thambiro aduga makha sida straight line da adum kakidawbani ko ado ai straight line gi ju dum mathangda adum ai tuba amadi cutting gi dum video hapjarake ado hauji ammo ai khoina kurti jigi nap tugi ai extra leiriba phi done aduga ai khoi gi stretch line jene ja manana ko mark se lawrane ba ado adumna phajana phi phuri se lawba matamda adumgi pura size ta ko fitting oiba adumna letpada nungaiba phurit ama oina lawbiyu ko kurti oigera adegi khoigi tops bo oiraso lawriba phi du press tawthokpiyu aduga hairiba mark singje tawsanbiro ko sumaina yam laibani sigi oitaragadi sabodi gi nap lawbagi darka tadre yamna easy oina ko tuba yabani omni ado makha gi kitang hendaribasina horen kitang fall lakani phi je aduna henda hanbani ado aikhoina hauji amu arm hole siju join tawsalaji ko sumaina line se adongi phuritugi pambom do chonbo oiba taraga suko body gi khoigi arm hole gi makha gi fitting line je asigi sida oina mapa chapchana fold tawsanbiyo aigi shoulder gi nap se 3 phange ko haujik se tairaba matungda ni mase ko ado aina hauji amu ngaksam lomda ko neck side sida half inch ama extra lawraga mark se tawbiro neck design sidi adomna atopa matau ning taragadi kona kakpiyu ko adubu mark ti thambiro ado aina hauji thamgiba mark to chapchana 3 je phange ko ngaksam gi ni 3 se aduga mo aina khoigi shoulder oigadaba se asije khoigi ngaksam gi ga shoulder gi join je asigi mark sidagi ko inchi makhai me hentoro
ꯀꯛꯄꯤꯌꯣꯕꯀꯣ ꯑꯥꯔꯝ ꯍꯣꯜꯒꯤ ꯁꯥꯏꯗꯇ ꯑꯗꯨꯒ ꯃꯥꯔꯛꯁꯦ ꯂꯧꯕꯤꯔꯣ ꯁꯣꯜꯗꯔꯒꯤ ꯂꯩꯔꯤꯕ ꯃꯥꯔꯛꯁꯤꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦꯀꯣ 7 ꯏꯟꯁꯇ ꯃꯥꯔꯛ ꯊꯝꯖꯔꯦ 7 ꯏꯟꯁꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯥꯔꯝ ꯍꯣꯜꯒꯤ ꯂꯧꯈꯤꯕ 7ꯗꯨꯅꯤꯀꯣ ꯑꯗꯨꯒꯤ ꯃꯄꯥꯗꯅꯤ ꯑꯩꯅ ꯂꯥꯏꯟꯁꯦ ꯖꯣꯏꯟ ꯇꯧꯁꯟꯖꯔꯤꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯥꯔꯝ ꯍꯣꯜꯒꯤ ꯑꯣꯏꯒꯗꯕ ꯕꯣꯛꯁꯁꯦ ꯑꯁꯤꯒꯤꯁꯨ ꯑꯩꯅ ꯂꯥꯏꯟꯁꯦ ꯁꯇ꯭ꯔꯦꯠꯇꯅꯤꯀꯣ ꯖꯣꯏꯟ ꯇꯧꯁꯤꯟꯖꯔꯦ ꯑꯥꯔꯝ ꯍꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜꯁꯦ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯟꯆꯤ ꯑꯃꯗ ꯃꯥꯛ ꯑꯃ ꯊꯝꯖꯔꯦ ꯑꯗꯨꯒ ꯏꯟꯆꯤ 1.5ꯗ ꯃꯥꯛ ꯑꯃ ꯊꯝꯖꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯛꯁꯤꯗꯅ ꯂꯩꯔꯤꯕ ꯁꯇ꯭ꯔꯦꯠ ꯂꯥꯏꯟꯁꯤꯗꯒꯤ ꯏꯟꯆꯤ 1/2 ꯑꯃ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒꯅꯤ ꯑꯩꯅ ꯂꯥꯏꯟ ꯑꯃ ꯃꯅꯨꯡꯗ ꯆꯤꯡꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯥꯏꯟꯁꯤꯗꯒꯤꯅ ꯏꯟꯆꯤ 1.5ꯒꯤꯗꯨꯗ ꯇꯁ ꯇꯧꯔꯒ ꯀꯞ ꯂꯥꯏꯟꯁꯦ ꯁꯦꯝꯃꯦꯀꯣ ꯑꯗꯨꯒ ꯏꯟꯆꯤ 1ꯒꯤꯁꯤꯗꯅ ꯃꯅꯨꯡ ꯑꯣꯏꯕ ꯃꯅꯨꯡ ꯊꯪꯕ ꯂꯥꯏꯟꯁꯤꯗ ꯇꯁ ꯇꯧꯔꯒ ꯀꯞ ꯂꯥꯏꯟ ꯁꯦꯝꯃꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦꯛꯀꯤ ꯍꯣꯜꯁꯤꯃꯁꯨ ꯐꯪꯉꯦ ꯑꯥꯔꯝ ꯍꯣꯜꯁꯨ ꯐꯪꯉꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯜꯗꯔꯒꯤ ꯅꯦꯛ ꯁꯥꯏꯗꯁꯤꯗꯒꯤꯀꯣ ꯑꯥꯔꯝ ꯍꯣꯜ ꯁꯥꯏड ꯔꯣꯝꯗ 1 ꯏꯟꯆ ꯗꯥꯎꯟ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯛ ꯁꯥꯏꯗꯇꯅ ½ ꯏꯟꯆ ꯗꯥꯎꯟ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯔꯛꯁꯦ ꯊꯝꯕꯤꯔꯣ ꯀꯠꯇꯤꯡ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯃꯊꯛꯀꯤ ꯂꯥꯏꯟꯁꯤꯗ ꯀꯠꯇꯤꯡ ꯇꯧꯒꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯦꯁꯀꯤ ꯐꯤꯠꯇꯤꯡ ꯂꯥꯏꯟꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯐꯤꯠꯇꯤꯡ ꯂꯥꯏꯟꯁꯦ ꯑꯩꯅ ꯉꯁꯥꯏ ꯃꯥꯒꯤ ꯁ꯭ꯇꯤꯆ ꯂꯥꯏꯟꯗꯨꯗ ꯑꯣꯏꯅ ꯃꯥꯔꯛ ꯊꯝꯖꯈꯤꯕꯗꯨꯅꯤꯀꯣ ꯆꯞ ꯆꯥꯅ 11 ꯏꯟꯆ ꯐꯪꯉꯦꯀꯣ ꯅꯥꯞꯁꯦ ꯑꯃꯨꯛꯇꯪꯒ ꯆꯦꯛ ꯇꯧꯁꯤ ꯅꯦꯛꯀꯤ 3 ꯐꯪꯉꯦ ꯑꯗꯨꯒ ꯁꯣꯜꯗꯔꯒ ꯅꯦꯛꯀ ꯄꯨꯜꯂꯒ 7 ꯐꯪꯉꯦ ꯑꯗꯨꯒ ꯁꯣꯜꯗꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯍꯣꯜꯒꯤꯁꯨ 7 ꯐꯪꯉꯦꯀꯣ ꯑꯗꯣꯝꯁꯨ ꯌꯥꯝ ꯂꯥꯏꯅ ꯑꯗꯣꯝꯒꯤ ꯐꯤꯠꯇꯤꯡ ꯑꯣꯏꯕ ꯐꯨꯔꯤꯠ ꯑꯃ ꯂꯧꯕꯤꯔꯣ ꯀꯨꯔꯇꯤ ꯑꯃ ꯂꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯐꯖꯅ ꯅꯥꯞꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯃꯥꯔꯛꯇꯣ ꯊꯝꯕꯤꯔꯣꯀꯣ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅ ꯅꯥꯞꯁꯦ ꯂꯧꯕꯤꯌꯨ ꯑꯩ ꯃꯊꯪꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯆꯀꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯛꯄ ꯑꯃꯗꯤ ꯇꯨꯕꯒꯤꯁꯨ ꯑꯗꯨꯝ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯠꯇꯤꯡꯁꯦ ꯇꯧꯔꯁꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯥꯔꯛ ꯂꯧꯔꯒ ꯊꯝꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯨꯗ ꯀꯛꯄꯤꯔꯣ ꯐꯖꯅ ꯀꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯐꯤꯁꯦ ꯆꯤꯡꯉꯒ ꯀꯛꯄꯤꯒꯅꯨꯀꯣ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯀꯛꯄꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯁꯦ ꯀꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯁꯦꯒꯥꯁꯦ ꯀꯛꯄ ꯃꯇꯝꯗ ꯄꯨꯂꯞ ꯑꯗꯨꯝ ꯀꯛꯀꯅꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯗꯨ ꯀꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯁꯥꯏꯗꯀꯤ ꯑꯆꯧꯕ ꯁꯥꯏꯖꯇꯨꯗ ꯀꯛꯀꯅꯤꯀꯣ ꯑꯗꯣ ꯁꯣꯜꯗꯔꯁꯤꯁꯨ ꯉꯁꯥꯏꯒꯤ ꯁꯥꯏꯗꯀꯤ ꯑꯣꯏꯕ ꯂꯥꯏꯟꯗꯨꯗ ꯀꯛꯀꯅꯤ ꯑꯗꯨꯒ ꯉꯛꯁꯝꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯔꯥꯎꯟ ꯑꯣꯏꯅ ꯑꯗꯨꯝ ꯕꯦꯛꯀ ꯐ꯭ꯔꯟꯒꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯀꯛꯆꯔꯦ ꯑꯗꯣ ꯀꯣꯟꯅ ꯇꯨꯕ ꯃꯇꯝꯗ ꯑꯩ ꯐ꯭ꯔꯟ ꯁꯥꯏꯗꯇ ꯗꯤꯖꯥꯏꯟ ꯍꯥꯞꯆꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯁꯀꯤ ꯃꯥꯔꯛꯁꯦ ꯆꯦꯁꯀꯤ ꯁꯥꯏꯖꯇꯨꯒꯤ ꯃꯥꯔꯛꯇꯨꯗꯁꯨ ꯈꯔ ꯈꯔ ꯀꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯁꯀꯤ ꯃꯥꯔꯛꯁꯤꯗꯁꯨ ꯀꯠ ꯇꯧꯕꯤꯔꯝꯃꯣꯀꯣ ꯍꯣꯔꯦꯟ ꯇꯨꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯍꯤꯞꯀꯤꯗꯤ ꯇꯧꯔꯔꯣꯏꯀꯣ ꯄꯨꯔꯥ ꯖꯣꯏꯟ ꯂꯩꯔꯅꯤ ꯁꯥꯏꯗꯁꯦ ꯑꯩꯒꯤꯁꯦ ꯑꯝꯕ꯭ꯔꯦꯂꯥ ꯗꯤꯖꯥꯏꯟ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯕꯦꯛ ꯁꯥꯏड ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯦ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯐ꯭ꯔꯟ ꯁꯥꯏꯗꯀꯤꯁꯤ ꯑꯥꯔꯝ ꯍꯣꯜꯁꯦꯀꯣ ꯈꯤꯇꯪ ½ ꯏꯟꯆ ꯑꯃꯒ ꯂꯧꯊꯣꯛꯀꯅꯤꯀꯣ ꯑꯥꯔꯝ ꯍꯣꯜꯒꯤ ꯁꯥꯏꯖ ꯂꯧꯕꯁꯦ ꯑꯩꯒꯤꯁꯦ 15 ꯏꯟꯆꯅꯦꯕꯀꯣ ꯁꯣꯜꯗꯔꯁꯦ ꯑꯗꯨꯗ 1 ꯏꯟꯆ ꯃꯥꯏꯅꯁ ꯇꯧꯔꯅꯤ ꯃꯥꯏꯅꯁ ꯇꯧꯔꯒ ꯂꯦꯝꯃꯛꯏꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯔꯒ ꯐꯪꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯥꯔꯝ ꯍꯣꯜꯒꯤ ꯅꯥꯞꯁꯦ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯀꯨꯔꯇꯤꯁꯦ ꯀꯛꯄ ꯂꯣꯏꯖꯔꯦ ꯑꯗꯣꯝꯁꯨ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗꯅꯦ ꯀꯩꯝꯇ ꯇꯦꯟꯁꯟ ꯂꯩꯇꯕꯤꯗ ꯀꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯨꯔꯤꯠ ꯇꯨꯕ ꯀꯛꯄꯁꯦ ꯍꯩꯖꯤꯟꯕ ꯌꯥꯝ ꯀꯥꯟꯅꯩ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯏꯁꯥꯅ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯨꯔꯒ ꯂꯤꯠꯄ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯝꯕꯣꯝ ꯀꯛꯑꯁꯤ ꯄꯥꯝꯕꯣꯝꯒꯤ ꯐꯤꯁꯦ ꯑꯗꯣꯝꯅ ꯄꯥꯝꯕꯣꯝꯗꯣ ꯆꯣꯠꯍꯟꯅꯤꯡꯕꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯕꯤꯌꯨ ꯄꯥꯝꯕꯣꯝ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯝꯃꯒ ꯀꯛꯀꯅꯤ ꯄꯥꯝꯕꯣꯝꯁꯦ ꯀꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯤꯁꯦ ꯂꯧꯖꯔꯦꯀꯣ ꯑꯗꯣ ꯐꯤꯁꯦ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯤꯒꯤ ꯑꯥꯔꯝ ꯍꯣꯜꯗꯣ ꯑꯩꯒꯤꯗꯣ 7 ꯑꯣꯏꯈꯤꯗꯅ ꯑꯗꯣ 7ꯗꯨꯗ 3½ ꯏꯟꯆꯁꯦ ꯄ꯭ꯂꯁ ꯇꯧꯁꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ 10½ ꯏꯟꯆ ꯐꯪꯉꯦꯕꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯃꯊꯛꯀꯤ ꯐꯣꯜ ꯇꯧꯔꯤꯕ ꯁꯥꯏꯗꯁꯤꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯒ 4 ꯏꯟꯆꯇ ꯃꯥꯔꯛ ꯊꯝꯕꯤꯔꯣ 9½ ꯃꯥꯔꯛ ꯑꯃꯒ ꯊꯝꯕꯤꯔꯣ ꯃꯈꯥꯁꯤꯗꯅ ꯑꯃꯨꯛ ꯁꯥꯏꯗꯁꯤꯗꯒꯤ ꯃꯅꯨꯡꯂꯣꯝꯗ 3½ ꯏꯟꯆ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯃꯥꯔꯛ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯔꯛ ꯑꯅꯤꯁꯤꯒꯤꯀꯣ ꯃꯌꯥꯏꯗ ꯀꯣꯟꯅꯔ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯃꯥꯔꯛ ꯑꯅꯤꯗꯣ ꯇꯆ ꯇꯧꯔꯒ ꯀꯐ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ
ꯏꯟꯆꯤ ꯃꯈꯥꯏꯃꯨꯛ ꯑꯃ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯞ ꯂꯥꯏꯟ ꯑꯃꯒ ꯑꯃꯨꯛ ꯁꯦꯝꯕꯤꯔꯣ, ꯃꯁꯤꯅ ꯐ꯭ꯔꯟꯒꯤ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 9.5ꯀꯤ ꯃꯥꯔꯛꯇꯨꯗꯒꯤ ꯂꯥꯏꯟ ꯑꯁꯤ ꯆꯤꯡꯉꯅꯤ꯫ ꯂꯥꯏꯟ ꯑꯁꯤ ꯃꯇꯣꯟꯂꯣꯝꯗ ꯈꯔ ꯄꯤꯛꯁꯟꯅ ꯆꯤꯡꯒꯅꯤꯀꯣ, ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏ 7 ꯏꯟꯆ ꯑꯥꯔꯝ ꯍꯣꯜꯒꯤ ꯃꯥꯔꯛꯇꯨꯗꯒꯤ ꯏꯟꯆꯤ 1.5 ꯑꯃ ꯄ꯭ꯂꯁ ꯇꯧꯁꯜꯂꯒ ꯃꯗꯨ ꯃꯥꯔꯛ ꯑꯃ ꯊꯝꯖꯔꯦ, ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯏꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯤꯡꯖꯔꯦꯀꯣ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ 9.5ꯇ ꯊꯝꯈꯤꯕ ꯃꯥꯔꯛꯇꯨꯗꯩ ꯀꯛꯊꯠꯆꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯗ ꯗꯥꯔꯛ ꯑꯣꯏꯕ ꯀꯂꯔ ꯁꯣꯝꯗꯅꯀꯣ ꯑꯣꯄꯟ ꯁꯥꯏꯠ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ, ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯁꯇ꯭ꯔꯤꯠ ꯁꯥꯏꯠꯇꯨꯅꯦꯀꯣ ꯑꯣꯏꯗꯣꯔꯤꯕꯁꯦ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯠꯇꯤꯡ ꯇꯧꯖꯔꯦ ꯐꯤꯁꯦ, ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯒꯤ ꯐꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯨꯞꯄꯤꯕꯁꯦꯀꯣ ꯂꯦꯌꯔ 4 ꯂꯦꯌꯔꯅꯦꯕ, ꯑꯗꯣ ꯃꯁꯤꯁꯦ ꯑꯣꯄꯟ ꯇꯧꯔꯅꯤꯀꯣ, ꯑꯅꯤ ꯇꯧꯔꯒ ꯑꯣꯄꯟ ꯇꯧꯔꯅꯤ꯫ ꯑꯗꯣ ꯐꯤꯁꯦ ꯀꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯎꯞꯁꯟꯅꯕꯤꯌꯨꯀꯣ, ꯑꯗꯨꯒ ꯑꯃꯨꯛ 1/2 ꯏꯟꯆꯀꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯈꯔꯒ ꯑꯃꯨꯛ ꯀꯛꯀꯅꯤ, ꯃꯁꯤꯅ ꯍꯣꯔꯦꯟ ꯐ꯭ꯔꯟꯠ ꯁꯥꯏꯠꯀꯤ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯂꯩꯖꯔꯦ, ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯦ ꯀꯛꯄ ꯂꯣꯏꯖꯔꯦ꯫ ꯑꯗꯣ ꯑꯗꯣꯝꯁꯨ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗ ꯁꯣꯏꯗꯅ ꯐꯤ ꯇꯨꯕꯤꯌꯨ, ꯌꯥꯝ ꯀꯣꯝꯅ ꯌꯥꯝ ꯏꯖꯤ ꯑꯣꯏꯅꯀꯣ꯫ ꯁ꯭ꯂꯤꯞꯁꯤ ꯃꯌꯥꯏ ꯈꯪꯅꯕ ꯀꯠ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏ ꯐ꯭ꯔꯟꯠ ꯁꯥꯏꯠ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯀꯛꯁꯜꯂꯤꯕꯁꯦ ꯃꯁꯤꯒꯤ ꯁꯥꯏꯠꯁꯤꯗ ꯃꯥꯔꯛ ꯇꯧꯁꯜꯂꯒ ꯊꯝꯕꯤꯔꯣ꯫ ꯑꯗꯣ ꯃꯁꯤꯅ ꯍꯣꯔꯦꯟ ꯐ꯭ꯔꯟꯠ ꯁꯥꯏꯠꯀꯤꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕꯀꯣ, ꯃꯥꯔꯛ ꯇꯧꯗ꯭ꯔꯒꯗꯤ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯒꯅꯤ ꯇꯥꯏꯕ ꯃꯇꯝꯗ꯫ ꯃꯁꯤ ꯂꯩꯖꯔꯦ, ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗ ꯐꯤ ꯀꯛꯄꯤꯌꯨ, ꯐꯤ ꯇꯨꯕꯤꯌꯨ, ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯛꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯀꯨꯔꯇꯤꯁꯦ ꯇꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯩ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯦꯡꯛ ꯌꯨ꯫